ngasi jiribam gi kadam talada laiba 39 Assam Rifles ki kemta jiribam peace committee gi chahi ama mapung farak pagi ahan ba mifam jiribam peace committee gi chairperson tahemang padmaina chair lauduna pangthokre ngasi gi mifam aduda jiribam da laiba community singi lutingbi singsu saruk yaki loinana CSO community member 39 Assam Rifle 87 CRPF jiribam amadi Tamenglong police ki makok tongba officer sing saruk yaki mifam aduda jiribam district ta achoba ihong natraga irang thoktana ingtapna ngasi fawba leiba asida khundariba prup singi achauba khudolni haina phongdo kivaga loinana April 13 ta National Highway 37 gi kaimai gi tolen khunda oil tanker singda attack tawkiba April 13 da kulai paiba singna sejang mongbungda mioi amabu fajeluba me anida ujatholda leiba mi leinadaba civilian property sing mai tharamba me anigi ahingda faitol manakta leiba lengang pokpida manipur police ta bom hunjilamba thodok sing mifam aduna condemn tawki matung district asida mipum khuding chathok chasinda apanba pidaba kanagumba amatana bunker sadaba license yaudana nongmai pairadi logi matung ina chairak piba license paiba nongmai fongna miyam mangda budaba National Highway 37 da driver sing da aki akhang pidaba maram chadana miyam da irang thoknaba press note na chingba fongdaba haiba wafam kesu ngasigi mifam na mot amata oina iyanaki